अहानबदा हौजिक फाउबगी मरोइबा पाउ पिजरी आईडीपी सिंह मयुमदा हंजिल हंद्रबदे रिलीफ कैंप ता लेरोय हाइना कंगलागी नोंगचुक थंगबा होजंगदा खोंजंग संगसिनख्रे डेमोक्रेसी दा स्टेट इमरजेंसी प्रेसिडेंट रूल की मफम लेते हाइना मणिपुर स्टेट ह्यूमन राइट कमीशन की हानगी मेंबर एनजी नोंगयाइना हाइख्रे आई साना लीडर ओइगे हारिबा मखै अखोय मसेल अपुनबा हाइबदु ओइबा ngamloi हाइना महूट एंड IPR डायरेक्टर nganगोम उतमना फोंगदोख्रे अमदे मणिपुर स्टेट संगाई फेस्टिवल ngasi लोइसिलगनी खुरुमजरी ISTV पाउ मेतेंग ताबिरिबु पुनमकपु तराम नोकजरी हाउजिक फाउबगी मरोइबा पाउसिंग मियामदा पिजरी तोंगान तोंगान बमफमदगी लांजेनरक्तुना हाउजिक रिलीफ कैंप सिंगदा लैरिबा ITP सिंगना ngasi मखोई मखोई मयुमदा हंजिल हंद्रगदी रिलीफ कैंप ता अमुक हन्ना चंगलोय हाइना कंगलागी नोंगचुक थंगबा होजंगदा खोंजंग संगसिनख्रे अमदी इम्फाल की बी टिकेन रुजिट रोड ता रैली अमसु चटखी रैली दुदा संगाई फेस्टिवल पांगथोकपा यानिंगदे अखोय युमदा हंजिल हनबियु हाइबनु चिंगबा खोलाव कयासु लाउखी ngasi खोंजंग अदुको मरी लेनना IDP अमना फोंगरपदा लैंगागसिना तौरिबा थोंगसी पेंदे संगाई फेस्टिवल ना हेन लुमना लौरकपा IDP सिंगी थबक थोरमदा थोइरक्तबा IDP सिंग मयुमदा हंजिल हनगनी हारेगसु तंपाकता ताइनबा मफमदा लैबा युमसिंगदा IDP सिंगना संजगे हाबदसु अथिंगबा पीबसिना चुरचानपुर अमदी मोरेदगी लांजेनरकपसिंग असिगिदी असा उरक्तबा मसा मसागी मयुम साननबने हाइदुना पैसा कापलपलगसु युम साबा संगे यादबा लैंगाके थोंगसी पेंदबदगी IDP सिंगना मसागी मयुमदा संघनद्रि फाउबा रिलीफ कैंप अमुक हन्ना चंगलरोय हाइबा खोंजंग असि संगसिलकपनी हाइखी से कोई कितन प्लेन दबई कोई थोचर बनी मरम दे वजिक शांति ले रे ना कोई संगाई फेस्टिवल दे पांगथो ए हारगा असुमाइना सुम शांति लेबे मांगेना अखोई की IDP सिंगी थबक थोमने थवरक तबुम तोबा हौजे कोई इसा इसा युम दा चंगलनी याब मफम दा हारगा सु हुजिबक से पैसा कापसे लेगा युम साबा चंगे यादबा अदो हुजिक अनक पदा लेरिबा युम सिंग से कोई की चंगनी हाइब तोरबुंग बंगला गुंबा कोई दोलाई थाबी गुंबा चंगे हारगा दा यारक्तबा अन हारिबा पेरिफेरी एरिया दा लेरिबा कोई मफम सिंग चंगे यादरगा कोई कांगपोपी चुरचानपुर अमदी मोरे से करम कांदा तोदोइनो हाइबा कोई वखल चिंगदबा पोले हाइतारे अना सरकार की ओइबा माइकैदगी रिसेटलमेंट के प्रोग्राम में चप चाना कोइदा ममी ता हनबस अखोइदा नुंगांग म पोकना संगाई फेस्टिवल तौरिबा से कोई शांति लेतना शांति लेबा मालला तौबस कोई यानिंग दे न कोई थोरपनी अना ngasi तौरिबा खोंजंग से कोई सुमदगी संगाई फेस्टिवल यानिंग दे हाइबा नतना अखोई युमदा हंजलनरिबा कोई रिलीफ कैंप दा हलरोयबा वखम दा कोई ngasi थोकसरपने थमजे ngasi मफम मसले कोई लैसलनी करिबा सरकार यादरा सो एनी जगह आमदा कोई युमदा दे हलरोय न कोई वारेप से लोरा कोई थोकसरपने थमजे रिलीफ कैंप दा कोई हलरोय अहिंग एकतना कोई इसा युमदा हंजलनरिबा कोई लैने न कोई असुम लेमजरे हाइतारे नट संकृतन सैशकपा संगीत नाटक अमसुंग स्टेट कला एकेडमी ओजा एवार्डी ओजा लाखपतिबु इराबो ट्रस्ट इम्फाल की एडवाइजर अमसुंग मणिपुर ह्यूमन राइट कमीशन की हानगी मेंबर एनजी नोंगयाइना थौरम अमग लोइना तराम ओख्रे ओजा लाखपति स्टेट अमसुंग नेशनल अवार्ड तरागा तरेट लोम फंख्रे हाइरे थौरम अदुदा एनजी नोंगयाइना कथोकपा मगल लोइना संकृतन की स्पिरिचुअल आर्ट फॉर्म कननबा होनरिबसे मथंतगी नते स्टेट असगी चौथोक चनिंगाइनी स्टेट असगी इना खुलबा कल्चरल हेरिटेज पु ngak senba amasung yokhatpani aikoina state amasung cultural heritage singbu copyright act 1955 antiquities and art treasures act 1972 amasung geographical indication act 2002 gi matengna ngak senduna thamgadabani award singi punsibu ngak pi senbin na state na akhanaba thorang paikhat pigadabani amasung cultural yokhatna ba state culture policy amasung budget matam gi review tawgadabani nongyaina makha taraduna democracy da state emergency president rule gi mafam leite state emergency president rule thamninglabasu supreme court SR bomai case 1994 amasung sarkari commission report 1988 ngakna center na chachi prime minister modi na democracy secularism amasung federalism bo ikai khumnana chachi sahi ani makhai suraba manipur crisis house fawa warushin purak pangamdaba live activity haiki आई साना लीडर ओइरगे हारिबा मखै अखोय मसेल अपुनबा हाबदु ओइबा ngamloi हाइना डायरेक्टर महूट अमदी IPR nganगोम उतमना फोंगदोख्रे वाफम असिंग असि ऑल मणिपुर स्टूडेंट यूनियन एम सुना सिंदुना एम सुना सपोर्ट तौबा मुसु DMU गी मखाद लैबा कॉलेज सिंग अमदी हाई एजुकेशन स्कूल सिंगी मिखलदा माइ पागलखबा सेक्रेटरी सिंग हराउ तयामना ओकपगा लोइना निंगोल चाकोबगी थरमदा फोंगदोखिबनी ngasi pangthokiba thorom aduda director mahut and IPR ngangom utam
एम्स की प्रेसिडेंट ब्रूस पेबम, फोक्स की प्रेसिडेंट BM यायम साहब, UMO की प्रेसिडेंट M सरोजनी लैमा, इपोंग की प्रेसिडेंट K चंद्रमणि खुमंचा, पालेम की प्रेसिडेंट K जीवनमला लैमा अमदी एम्स की एडवाइजर K खाब अमदी सोशल एक्टिविस्ट L संजोइना सरुग्या की डायरेक्टर महूट अमदी IPR ngangom utamna ngasi कॉलेज स्कूल अमदी यूनिवर्सिटी की मिखलदा माई पाकलबसिंगना ngasi माई पाकपगी हराउ तयामना ओकलिबसिंगी थौ पुरकलब तुंगदा महाकना मिखल माई पाक्ट्रिंगैदा तौगे हाइना खलंबा थबक अदु पांगथोक्ट्रिबा मखै माई पाकले हाइना लौरोइदबनी लाइरिकसु तमहौननबा होनबगा लोइनना लैबाकी समाजकिसु थबकसु तौननबा बैलेंस तौरगा चटकदबनी अपुनबा अमता ओइबा हाइबसी वारी सानरगा वाखल ताथोक तासिन तौमिनरगा अपुनबा नुंसिनबा पुरकनी मसिगी महुत्ता पुनसिनसिदी हाइबा अदुगा आइना लीडर ओइरगे हारबदी अपुनबा हाइबसी ओइरोय आइना ओइरबसु मतिक चाबा अमना लीडर ओइरगा मदुगी मखादा पुन्ना थबक तौमिनरबदी मधु मतम अदुतदा अपुनबा नुंसिनबा लेगनी हाइखी आइना छात्र की लीडर अमोइना अखोगी सिस्टम जिदा नत्रगा एजुकेशन सिस्टम जिदा कॉलेज जिदा संस्थान जिदा सेमदोके स्टेट जिदा सेमदोके हाइना खल्लिबा सोसाइटी ना आइगोंदा एक्सपेक्ट तौरिबा आइगोंदा लेरिबा सोसाइटी की रेस्पोंसिबिलिटी दुमा लेय अनि सुबुदा लेरिसिना कइनो छात्र ओइरिबनिना महै तंबा लोइद्रिबनिना आइगी महै दुसु मिलाइबा यादबा आई मी ओइहौदबसु यादबा आइना मतिक चाद्रकांदा करमाइना आइसे लीडर ने हाइगदौरिबा आइसे एग्जांपल अमोइना लीडर से करी हाइनै a leader should lead by example साइड अदुना लाइरिक लाइसुसु थवोइदबा यादबा माइ पाक्तबा यादबा अना अनि सि बैलेंस तौबा म चंगी अना आइना हाइजनिंगि नसिगी लीडरसिंग नौना खलाबा माइ पाक्लाबा संस्थान की लीडरसिंग कॉलेज की अदुगा यूनिवर्सिटी की लीडरसिंग सिदाइना हाइनिंगिदी सुमाइना समाज की तौगदबा थबक सिदा पुंगनिंग लुखरगा मसिदा पुरा चंगजंगरगा आइगी पर्सनल ओइबा आइगी करियर सेमगदबा आइगी लाइक लाइसुगी पोचिसु पुरा काउथोकपा यादे अदुगा आइगी करियर सेमिनी हाइदना आई माइ पाकबा यादे हाइना ओनसलिङैदा लेबाक की समाज की जिजु अमु काउथोकपा यादे अनि से कराइदा बैलेंस तौगदगे हाइबदुमदि इसा इसा न खनबिरगा मसी बैलेंस तौरगा चछि नत्रगदि नाम पुथगिबा मतमदा अवांग बपांदम दु योबंगमोय हाइबो फुंजिमै थमजगे टूरिज्म डिपार्टमेंट सिंधुना नुमित तरानी चथरखिबा मणिपुर संगाई फेस्टिवल ngasi लोशिलगनी लोशुनबगी थौरम हप्ता कांगजिबुंग लैबा वैगचंद्र ओपन एयर थिएटर दा नुमिदांग वारमगी पुंग मरी मखाई ताबा मतमदगी पांगथोकनी थौरम असदा मणिपुर की गवर्नर अजय कुमार भला सरुग्यागनी अरोइब नुमित की अखनबा थौरम अमा ओइना गवर्नमेंट डांस कॉलेज की कोरियोग्राफिक प्रेजेंटेशन अमसु उटकनी हाइरी IDP सिंह मसा मसा की मयुमदा हाना हंजिल हलबा मतुंगदा संगाई फेस्टिवल पांगथो हाइना फेस्टिवल असिबु बॉयकॉट यावना मियामना सरुक यादबदगी हंदक चही की फेस्टिवल असिदा मी लाकपगी चांग नेमली PMGSY की मखादा इरिल टुरेल की हुइड्रोम अमदे सेक्ता लोनबदे साबा थोंग दिसंबर की तांग अमा फावबगी मनुंगदा लोशिननबा थबक हौद्रबदे दिसंबर 2 दगी इम्फाल उख्रुल लंबी कैवी लंबी थिंगबगी खोंजंग संसिंगने हाइना ब्रिज कंस्ट्रक्शन डिमांड कमिटी इरिल रिवर हुइड्रोम सेक्ताना लाउथोकिबदु यानबा पुरकपना मतम कक्तना यैथोकले हाइना कमिटी की कन्वेनर युमखाइबम बोशनना थादरोप चेरोल अमना हाइरी सेरोल असिना मखा तारकपदा PMGSY की एग्जीक्यूटिव इंजीनियर अमदे थोंग अदुबु सारिबा कॉन्ट्रैक्टर लाक्तुना अथुबदा थबक हौरगा लोशिलगने हाइना थाजबा पिरकपदगी लंबी थिंगने हाइना लाउथोकिबा खोंजंग हंदोकपने हाइरी डायबिटिक असी इंडिया की ओइना मियोय चामगी मनुंगदा तरा माथोय की चांगदे लैरे हाइना एंडोक्राइनोलॉजिस्ट डॉक्टर S रणबीना फोंदोक्रे वाफम असी सायोन चिंगजमई सिंगामखा लायंस क्लब ऑफ इम्फाल डिस्ट्रिक्ट 322 दी CRU अमदी MSRAM ना पुन्ना सिंधुना चिंगामखा मैसना मंदफ्ता नुमिनिनी चथरकपा 2 days डिटेक्शन एंड कंट्रोल ऑफ डायबिटीज मिलिटस कैम लोशनबगी थरोमदा फोंदोखिबनी थरोमदुदा सायोन की प्रेसिडेंट मैसना बुदा एडवाइजर L नंदकुमार अमदी डॉक्टर S रणबीना थरोमा पुसिंग ओइकी थरोंगा मरी लेना कैंप अदुदा सरुक याकिबा डॉक्टर सिंह फार्मास्यूटिकल कंपनी सिंह स्टाफ सिंह डाइटिशियन अमदी पैरामेडिकल स्टाफ सिंह लेंग्यान अमदी मेमेंटो पीदुना इकाई खुमनबो उतखे डॉक्टर S रणबीना मखा ताना मालेम की ओइना येंगलुबदा मियोय चामगी मनुंगदा डायबिटीज नाबा मियोय सिंह असे यांखैदे किडनी फेल ओइबगी चांगदा लैरे मिड उबगी चांगसु चही 15 दगिना चही 10 फावबा से डायबिटीज नाबना मरम ओइना लोइनना स्ट्रोक तौबगी सांगसु सरुक अनिदगी
mari fawa oiri yamna maru orebadi malemda miyoi chamagi manungda anaba asina nare habasi masana khangjadaba anaba asi miyoibada nabu nakrabadi punsi supal loina duna leiragadabana numinini changna sinba dietitian saying amade atai akhang ahi kaya yahonduna education pibiduna hena maru oi khanduna pangthokpane kemasida diet chart singsu patient singda yanthoke anaba asi ningthina control torobadi nare khanglaba numitudagi chahi yankhai gi mathakta punsiba yai hauze international tennis amade boxing player ani insulin kaplaga sanari amaromda diabetes na maram oraga complication ama thokpa matamda control tawna ba hidak leitri hanjindana na ba hidak thabadi yani laina asina nare khanglabadi ningthina diet chaba amade nomuge humang khara lokthokpa sisu control tawbada chawna mateng pangli haiki फजना लायंग अगदी डायबिटीज नारो मतुंगदा नागिबा तारीख तुदगी चाही यांखै की मथक पुंसीबे याय हुजी जी की वइनसु याम हेल्दी वइना डायबिटीज ना लैबे याय को सामनायदा इंटरनेशनल लेवल द प्लेयर लॉन टेनिस दा वर्ल्ड नंबर 5 6 ताबा प्लेयर इंसुलिन कापके सानबे लैरि हुजी की वइना सानरिबो हाइदी फजना कंट्रोल तौरदी नॉर्मल मी मग चमानन पुंसीबे याय डायबिटीज की साथी अमना एनी डायबिटीज ना कॉम्प्लिकेशन में थोकवा होग्रा कांदा कॉम्प्लिकेशन से फगलंगना हिदाक साबदी हैत्रि अना मतम चाना कंट्रोल तौबिबा डिटेक्ट तौरगा कंट्रोल तौबिरा चलदी यामना सांगना मयाम नादबा मी ऑलमोस्ट मानना पुंसीबे याय Manipur kainaba sinbai khoi khudimagna yafam thokte haina Secretary Irabot Celebration Committee Manipur M. Joy Kumar na haikre wafam asin 1947 da Imphal gi ya school da leiba MDU hall da pangthokiba zukto front pu ning singduna pangthokiba thoram da haikivani thoramadu da State Secretary CPI athokpam naba General Secretary AITUC Laishram Sotin Kumar President Manipur Lomi Lof Nong Thongum Singh Hijin Singba Singh na maroiba miyosing oina sarugyaki tongan mamfum kaya dagi lakpa CPI gi luchingba kaya amadi local council gi member kaya na sarugyaki ba thoram aduda Secretary Irabot Celebration Committee Manipur gi M. Joy Kumar na 1947 gi November kuntra da Imphal gi ya school da leiba MDU da pangthokiba chingtam United Front semkiba puari gi tangkak adubu ning singduna ngasi Irabot Celebration Committee Manipur na thauramasi pangthokpane 1947 gi August taraga manga da Manipur gi ning tamba fanglaba matungda chahi adumakta da Imphal gi Kaisampatta chingi khulakpa amadi luchingba chamri rom na pullaga chingmi lam singbu Tokhaiba Union Territory ama semna ba waref lauke matamaduda Irabotna Hill Union amadi tampaki luchingba kayaga pulaga numira sida mifam pangthokibani maramaduna ngasi fawba Tokhai tabagi wafam Manipur da laitre adubu ngasidi Manipur da Tokhaina na ba honoriba se yamna laibak thibani haiba wafam thamki Hujik pau ne tadri aikoi national highway sing chatpa yadri relief camp ta mi kaya ama hujik punsi mangna dana adu mayum da janjar ge highway gi crisis mayama tawri base aikoi solution nam ta poraktri ngasi su adugumba street number aikoi Manipur gi Tokhai tabagi kaima ma iho ma masida satharak pase masi tobon thokte chahi lising ani ahung gi matam dagi laklaba sing Manipur haiba saktam je masi kaibe yaroi adu loina na hujik leiba crisis se atu matam da solution porkham thoi lengak nasu atu matam da solution porok na bidang da tawfam thokpa thabak singdo pangthok piu haiba dagi ngasi gi mifam ase sinjebani Thauramadu wangang khiba kaya na haikibada ngasi Manipur da thogliba irangasi Irabot ki apamba nate Manipur da thogliba thokdok khudingmak rajniti na thokhanbani sen paraga miyam bulalon ba madi fataba thabak kaya tawraga miyam gi seba tawnuna ba thorakpa miyoina masing jambana Manipur wabani capitalism gi achoba saitheng na pirakba China saitheng mayam pulaga thengnaba changi Iraboti manaba khunai pamjaba jat bizati thamdaba capitalism gi mayok talaiba lamyan bani chingtam ani pulaga semba Manipur ne Manipur gi apunba saktam semgana na bahona bada lamyan ba Irabot ki tung in banga sigin naharol singna khangadabani haiki thaurongi wangang loi oikiba former principal DM College of Science Dr. Reswudin Sek na haiki bada ngasi Manipur da thogliba irangasi Irabot na pamlamba Manipur adu nate lamdamasigi hawgolakliba naha kayana maraibak punung siba matam oi lamyanba Irabot na lamdamasida khundariba jati kangluf kaya pulaga Manipur gi apunbagi saktam ngakse Manipur da thogliba irangasi loshinanaba honabada achoba thogdang lause haiba wafam thamki Manipur ki apun bagi saktam amadi ning kha tamba adu galuna na apun bagi territorial integrity ki leiri bang nang khai paring se
ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯃꯩꯇꯩ ꯉꯥꯛꯇꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯅꯥꯒꯥ ꯉꯥꯛꯇꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯇꯥꯡꯈꯨꯜ ꯉꯥꯛꯇꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯀꯨꯀꯤ ꯉꯥꯛꯇ ꯅꯠꯇꯦ ꯄꯥꯡ ꯉꯥꯛꯇ ꯅꯠꯇꯦ ꯑꯄꯨꯟꯕꯁꯤꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨ ꯇꯧꯗꯧꯅꯤ ꯑꯗꯥ ꯇꯧꯒꯗꯧꯅꯤ ꯁꯣꯝꯒꯤ ꯂꯝꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯁꯤꯅ ꯃꯣꯏꯒꯤꯅꯤ ꯁꯤꯅ ꯃꯩꯇꯩꯒꯤꯅꯤꯒ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯁꯤ ꯑꯣꯏꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯅꯍꯥꯔꯣꯜꯁꯤꯡꯗ ꯄꯤꯕ ꯋꯥꯔꯤꯗꯗꯤ ꯌꯨꯝꯐꯝ ꯑꯣꯏꯖꯔꯒꯁꯨ ꯂꯤꯂꯥ ꯑꯣꯏꯅ ꯎꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇꯗꯤ ꯄꯨꯟꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯥꯒꯠꯆꯕ ꯂꯤꯂꯥꯅꯤ ꯅꯤꯉꯣꯜ ꯃꯆꯥ ꯂꯩꯔꯤꯉꯩ ꯍꯥꯏꯕꯁꯤ National Foundation for India ki mereng makhada frontliner insurance scheme ge sarugama oina singjamai chungamathakta office oiba relief center for the welfare of differently able person Manipur ge frontliner singi health insurance card yenthokpo gi thoram center sina sinduna social welfare ki office complex ta leiba state commissioner for person with disabilities ki office ta pangthokre thoramadu state commissioner for person with disabilities Manipur ge commissioner Waikom Birahari PWDH ki legal officer M Moses Angam amade relief center की प्रेसिडेंट पी गोपेंद्रोना मरुएबा म्यूजिंग ओइना सरुग्या की थरोंगमरी लेनना कमिश्नर बीरहरीना ngasi frontliner कुंट्रागनि पान द यंथोकलिबा हेल्थ इंश्योरेंस कार्ड असिना डिसेबल सिंगी दमक्ता आयुग नुंगथिल खाइदना होनरिबा NGO सिगी फ्रंटलाइनर वर्कर सिंगना नारक खोलकपा यारकपा मतमदा सेलगी ओइबा खुदोंग चादबा यारकपा मतमदा खरद ओरबसु मतेंग ओरगनि हाइकी अफब स्कीमनी कोई Manipur ahanba relief center of the welfare of the vulnerable persons we maybe have NGOs sigi makhada frontline workers people we three insurance the frontliners business magi chahi with 3 lakhs for this to magi anai ko yaw ko ganda yam phaba scheme ni ko gi NGO kaita ko gi kanu dedicated to NGO si persons with disability makhada to NGO si moi pulling thought point na ko gi moi gi na ko yaw to kairo mayam sewa to ko gi persons with disability ji mayam gi chotha ba ka do ka ho si sewa to krista ko gi thona handana ba thona bibu na adu ba ka insurance ni sigi insurance Manipur le NGO si persons with disability ki le NGO si da to no bati online worker sing sida National Foundation of India gi makha the flip script ni sida kai tawga ko health card insurance cover to no to biu and Manipur na India da pun ringai amadi pulaba matung lamdamasigi ima singna Manipur gi dimakta laukiba thaudang aikoina kaufom thokti haina Wangkhe Assembly constituency gi MLA Thangjam Arun Kumar na fongdokre wa phamasi Nongmaibung Women's Development Association gi nifumathoi suba foundation de gi thoramda haikibani Nongmaibung pungmakhong da pangthokiba thoramadu ESC Nongmaibung gi President Isosandra Associate Professor Imphal College RK Itoscha Rural Development and Panchayati Raj ki Director Ketumiyum Umananda United People Front ki President Dongthongbam Rupachandra amadi Nongmaibung Women's Development Association ki President Muitum Sobita Sarugya ki Tharongamari Leinana Association FC ki laikhidraba member singi maphamda minute ani 2 minute leptuna ikai khumnabashu utki Chief Guest Thangjam Arun Kumar na makha taraduna Manipurna awagi makutta chahi taret khunta ko matamda awagi makuttagi ning tamna bahonabada matam madugi lamdamasigi ima singna laukhiba thodang madugi matung Manipurda thokhiba ahanba nupilan anisuba nupilan da laukhiba thodang masida natana thengkhang kaya da lamdamasida singnarakpa khudingda lamdamasigi nupi singna lauriba thodang asi aikhoina kaufom thokte haujik lamdamasida oriba fibam asida social media paibiriba chilenau singasu kanglo furup amatada sokadaba wafam sijinabiganu masina ing tappa hanjinana bahonabada akaiba lakpa yai haiki Tengkai ke ada koi si hawa mayu nadana lai tengkai kudingi nupi singna samas de lori tawdang jitu ke mati kwang issue kudin makta ai koi gi nupi singna tawdang cham lowi imungi awara pa kari kara do budasu nupi singna economically yam tina tawdang lo buni hekta example nupi si sigi andro parking da pam market sida nipa amata market pam ude nupi nga ta pam si ai koi na tabagama to ba chapal pagi khangdi adu any issue mala pakanda ai gi mi gi na idana so hoi thau phajana tawminasi ai joi ge side ge ai support tawjage ai Manipur ko lam jati shuna tabalam da de koi wangang basi objection bagi matam yawe social media da khangde amada khangde stage da khangde jati amana awa ta bakanda maduda koi nungai be phongdokpa asi na thokanda ga koi nungai be phongdokta ko celebration tawda social media da yan akai ba wangang na ba mi ma hot tawda ba nungai dana ba tu feel to ba sing si akoi na pamjari ba adu ing ta pa Manipur hana thambiram bai pai puna thambiram ba Manipur du kahelu sai ta ga di ekoi sai sa su yam section ba da ka le yana ma sim sai mayam da pil tawjage
Nongmaibung Women's Development Association ki President Muitum Sobitana lamdamasida karigumba thongdok wathok ama tholokpada laibaki lusingba sengai dun laibagi mahutta aikhoi masel lingzen manana lepinaraga thengnabada waroshin purakpa line thokani maramaduna aikhoi hana lingzen manana ba mathautai haiki Manipuri ki oiba thabak thauram kayada mairong yaminasi masi mairagi phampai ba khattana oiba yade imai bel singi sauraba thaudang lei imai bel singna saru yabidragadi phampai ba sing khattana oiba yaroi aduna aikhoi pulap lingjen manaba ama sangi leibaki isu kayada aikhoi punna saruk yaminasi ngasigi lakpiriba imai bil singna aikhoi gi nipuwa thoi suba foundation de asi chagi thaudang ni khalaga lingbi da isia masi hainingai leitana nungai jai Ayuki walking set pada masa khangdaba gari amana thombadagi laikhidraba Fairemba Mikoi Change misigamari lenana JSC ama semduna demand kaya tawrakli ngarang November gi tang 18 ge ayuk angan ba chawrakna pung 3 yankhai rom chatpadwaida Moirang police station gi manung chana leiba Sandra road lambi gi boat house manakta masa khangdaba car oigani chingnaba gari amana ayuki walking setlingai da Moirang mayai laikai dagi Fairemba Mikoi Chan chahi humfugani pan lom suraba miyoi asi gari na thomlambadagi thogdok thokfom da khudakta laikidabani mi leitabagi tanja lauraga thomlamliba gari adu nanthoktu chenkibaga mari lainana ngasi Moirang mayai laikai mandafta laikai asigi miyamna mifom famduna JSC ama sembaga loinana wakat mifom amasu chathaki nauna semlaba JSC asigi convener Fairembam Arun Kumarna lakliba December gi tang ani fawbugi manungda mihat asida January ba miyoi sing mari lainaba police department amadi authority na puthokadabani karigumba puthoktriba fawba asiba hakchang laukhiroi amadi karigumba hairiba December gi tang ani fawbugi manungda JSC na taliba sing thabakta onthoktrabadi Moirang da lairiba CS so sing amadi luf kayaga kusamnaduna makhal makha kayagi khongjang sangsinanaba sem sare haiki tang kuma pange ayuk morning walking chakhiba matamda Sendra sorokta masak khangdaba gari en thomamduna maye lekai degi siri Fairembam Mikoi Chan Singha ko banipa ama laikhidre ma ki langla langjin puthokpinabagi damak police ekhina haijerure jeneriba miyoi puthoktriba phawba asiba hakchangsi laudaba haidana jesina ahanbada wari am laujare jeneriba miyoi adugi mari makhong December gi tang ani phawgi manungda Moirang police na puthokpinaba haina ekhina haijeri December gi tang ani phawgi manungda puthokpa ngambidrabadi JSC amadi laikai dalairiba civil society organization amadi club singer iroinana punna aikoina makhata ba khongjang kaya ama sangsin jarakani haina press media gi mafamda paugena si pijari ngasigi wakat mifamadu da sarugya kiba laikhidraba Mikoi Change machal nupi atombina mabungi miharasida chenaba sing athubada puthokpiu haina demand tawbaga loinana chenaba sing fanana ba honabada miyamnasu mating pangbiu haina appeal tawki 아이기 몽놈이니 술에 우다와 아토모 마탐나 이봉 할파미 할파도 부탁비요나 아이자게 이몽노 야와보다 숨어야나 사로야 비요나 라이다 라이바 마라 파이비 마이빈 쿠딩망라 아이기 봉미 할파세 랑라 랑제르 누미니니 바보김 농도 부탁비요나 아이자게 아이기 봉미 할파 부탁비요 Comet School amadi Comet Coaching Center ge NET UG 2025 mai paglakraba mahiroi chamaga marifu taruk okpagi thoram chingmerong da laiba Hotel Classic Grande ge Imperial Hall da pangthokre Tharmadu da Assistant Secretary Home Ahanthem Subas Managing Director Comet Irom Umakanta Standard College Kongbagi Principal Dr. Mairembam Suresh Managing Director SIC Comet School Sasikanta Hikrujam Managing Director Comet School Sanjanbam Samarjit Comet School ge Principal Thogdam Devachandra amadi Mahiroi Singna Sarugyaki Additional Secretary Home Ahanthem Subasna haikibada NET UG exam thananaba haiduna honakiba mayam adu MBBS tambadasu honaba lepayade nakoina kauroidaba amana doctor ama oiraga miyoibagi seva fazana tawba ngamba anaba singbu fazana loinabiba yamna mathau tai haiki Now you are entering a field, the medical field. So my dear students, you choose a path that demands not just intelligence, but it also demands compassion, resilience and character. As it was pointed out, becoming a doctor, it takes time. 5.5 years for MBBS, then
AMD, then DM, it takes time. So you need a lot of resilience for that. By clearing need, you have opened the door to a life where your knowledge will heal, your words will comfort, and your hands may one day save lives. Remember, need is only the first milestone. Ahead lies a long road of learning, sleepless night, challenge, and moment of self-doubt. But I assure you, every step will be worth it. But most important, humanity profession Managing Director Comet Irom Umakantana Fongdokibada Comet School Amadi Coaching Center Ge NEET UG 2025 ta Mai Paktuna RIMS Zenim Surachandpur Medical College Amadi Siza Hospital da Mahitam Duna Lairiba Mahirui Singbu Fungning Thogat Poina Makoibu Taramna Okpa Thoramasi Pangtokpani Hauzik Lairiba Irang Asina Mahirui Yamna Puthokpangamde Adubu Irang Asina Sokhalaba IDP Mahirui Gidamakti Comet na Khudong Chabasu Piri Haiki Coming years, the target see assume still NTA na NEET conduct the same style ni. The word focus see focus on the exam oriented focus to commit key coaching center point exam like type the test TSC weekly test Sunday test test the subject physics chemistry botany zoology analysis and program test which analysis and discussion program test paper my test each and every question analyze so that mana yam line questions target Manipur Kansi Harabadi political party sing ideology gi khenaba thadok laga irang asi loishinana bagi wakalon puthoroklo hunaduna lairabadi irang loishin bangamloi hena sokhana bagi maram oigani haina BJP Manipur Pradesh ki President Adhikari Mayum Sardana Haikre wafamasi levasi ki Prime Minister Narendra Modi ge man ki baat ki chamga kungini pan suba warol taminaba bande mataram gi chahi chamaga yankhai surak pagi ning sing thoram amasung mayang Imphal kendra gi waina tongan ba scheme sing gi beneficiary sing da beneficiary card khusina bagi thoram da mahakna haikibani BJP mayang Imphal mandal amasung BJP Imphal West district na sinduna mayang Imphal thana Laikai the Pangthok Pathoramaduda, Manipur Legislative Assembly Speaker T.S. Saitaberta, Lamlai Kendrugi MLA Case Ibumcha, Langthabal Kendrugi MLA Karam Sam, Uribok Kendrugi MLA Case Ragumani Amadi, BJP gi MLA Kayana Sarugyaki Bagaloinana, BJP Manipur Pradesh ki Thopu Basingsu Sarugyaki, BJP Manipur Pradesh ki President A. Sardana Makataraduna, BJP na Matang Matamgi Matung inna Yenglaga Hausik Tumina Lebani, Tumina Lay Harabasu, Tofom Thokpa Tabak Singdi, Saruk Chama the Chama Pangthok Lakli. May Ohumgi Watok Nongan Baga MLA Sing Ahing Tumdana CM Banglo the Laiduna Munna Kanaraga Honaba Yaba Toba Yaba Toki Party President Oina Relief Camp Ayamba the Chalaga Awawa Sir Tominaki Masida Yetpa Ngamgadagi Political Party Laite Masida Yetpa Ngamgadaba Political Party Laite Relief Camp Singdagi Hena Wabagina Special Relief Camp Hanki BJP na Miyangi Kayam Yamna Sanaraga Tabak Tobage Haiba competition Taunaragadi Madugi proof Yamna Puthokpangamgani A Sardana Makataraduna ITP Singi BJP na Mafam Kudingi Relief Camp ta Hanjin Mateng Panglag Lakli Nomagi Hingbada Changdraba Yadraba Polam Sing Sakthung Panghalibani Yum Hanjinba Yadabagi Fibam da Laire Sankibasu Laire government na asan ba mieng amagi makhada decision laukibani Congress ki matamda naw chaholamba singna miyam da awaba pikhiba adugidi nungaite Manipur Kanse haragadi political party ki khenaba thamdana thokpiraklo irang asi loshinana bagi idea share tobiu hunaduna lairabadi irang loshin bangamlo hena sohana bagi maram oigani haiki Aikoi punamak asi unite oina lingjen manana dola doli thidana Prajagi Kalaga Tabak Tauragadi, Nahana, Karaka Hena progress labor port Amakak Wayam Gadavase, Asibumba Prajagi, Awawa Tarakanda, Razniti Topase, Masit Tauroi Davani, Manipur se, Kanzi Haragadi, Congress Topir all, NPP Topir all, no Enamak Topir all, Aduga, Pagadaga Association,
innovative idea Manipur kanbada kari tawraga henna phagani haibi idea madu share tawbiyoba adu share tawbi mahutta aikoi masen sainaraga leiragadi madu waroisan purakpada khare henna lushan hanbagi phibam oihangani haibase masi makhoida masi lesson sima makoi khanggadabani haibase masi ai thamjage Rubindrona mamangda Kendra sida oiram kiba luchingbana minister fawba oiram kibani matamaduda Kendra sigi lariba college school lambi thongna chingba singi fibam aduda ngasi chahi khara sida oiriba ani asiga khenaba Kendra gi miyamna uraba khanglaba ngaktani masida thabak amatta tawramdraga election matamda vote khomle miyamda minungsi fangnanaba hotnaba wakai ngangba asi tohoningde wakai ngangbana yarwai tawgani harabadi thabak utpiyu mayang Imphal Kendra da relief camp ani hanglaga ireicha singi awaba koknanaba honakhiba aduda miyam nungsiba sariba singna mikup ama fawba laklaga leiriba singi awaba da sarugyaba oina wafam ama fawba fongdokpiba lakpikiba laikide miyamna tam anirak miyamgi mihut oina thagat piriba sida corona laichatna hanba tam aduda irangna anisuba tam asida tawhaningba thabak matam chana pangthokpa ngamdabadi laiki adubo miyamna thamliba thajaba matung ina thabakna pangthoklaga miyamda khusinabadi ngamli haiki amaga mak huna leiba taw thabang tawdaba akhoi leiriba BJP dagi soiba natraga lankhiba natraga party khudung te lankhido hunnabai mahutta productive oiba ngasi uta khoina TV discussion do egera madu egera som tarak matamda function do egera mata ko matamda party amgi soiba ngaiba namda mi sakam gi soiba ngaibegi tanja lorga hunnaba ngaibegi mahutta khoina harjina masa masa gi leiriba ideology masa masa gi leiriba idea leiriba man puthok piraga Manipur gi leiriba shanti si porokna honabada khitang sayok to biraga di punjam biraga di khara thuna gyan taba shanti leiba state ama orakoni habse sima thamjege hauzik pawgi marthana ten break amatang luxury honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Dada! Give him a key, you know. As a become more. Sige yung say, next time, tina-checksin na lapsi laga tamso ba nine? Dada lang say, juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masibog, aso yung antok na batagi. Next time, tina-napseli. Next time, juhar habaga yung matok na nabasim ba ni? Zarman check mo isi na mana, concrete katok na tinaba matamda, kapamil ang magpihan na hinggal adli. Next TMT, strength is in the tree. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matungda mayamba mukahanna taram nokchuri loina makhataba pau pizari thongju local development Society Thongju Part 2 Genim Fusuba Foundation Day Thoram Pangthokpaga loinana Safe Environment Haiba Team da Mahiroi Singh oiba painting competition ama pangthoktuna makok mathang taraba Mahiroi Singh da mana matun piduna pungning thagatkhrai Youth Rise for Change YR4 Shina corruption ki mayokta miyam wakal tahanana ba sangsilakba khongjang khul kuntraga taruk yaukre lainga ki maike de ki miyam da fanghan form thokpa hak sing fanghana basu khongjang aduda khunja singda khanghan ki khongjang ki sargam oina jal jeevan mission scheme gi makhada miyam da thaknana ba afawa ising fanghana ba gi thaurang su fanghale haina ministry da thagat khiba khul singda lairiba fibam ga chauna khena ba adumak thengnare Makhel Kulgi Kunja Nupi Singna Naha Singi Khongjang Asibu Sawgatpaga Loinana JJM gi Makhada Aphaba Ising Thakpa Fanglagani Khalubani Adubu Ngasi Fawba Thabak tu Oina Onthok Tabasi Pende Haiki Makhatana Atai Khul Singdasu Center Sponsor Scheme Singi Matang da Pendaba Wakat Kaya YR4 Sida Wakalaki
Sahi khudingi Imphal East District ki manung chanalaiba Arapti Uru Farmers Association na pangthoktuna lakpagom chahi asigi oinasu ngasi Funal Singkhong manakta laiba Arapti Komla Ingkhol gi lopari ahum lomda hangam maru hawai tharak na chingba ningtham maru marang hunba hokre farmer kaya amadasu maru marang khusinakre Arapti Uru Farmers Association gi secretary Soiba Maniton gi licing makhada sathakiba ningtham maru marang hunba amasu Kusinaba Hokiba Thorom Aduka Mari Lenana Arapti Uru Farmers Association ki Secretary Soiba Manitona ngasigi numit asi association ki khwaidagi yaifaba numit singgi manungda amani maramde Arapti Uru Farmers Association na chinjak tamipal tangdanaba iramdam gi pothok marang kaina puthokna na bahonaduna lakpugi Khangbiduna ngasidi Imphal East District ki Arapti Komla Ingkhol gi lofam pari ahumda marumarang thaba hunba Hauriba Hangam Maru Hawai Tharak Nasing Baning Thamaru Marang Sing as Agriculture Department Agriculture Officer Headquarter RK Nganbana Association da Bateng Pibirakpani RK Nganbagi Matengna Arapti Uru Farmers Association Asindak Tamipal Tangdaba Farmer Singi Subanong Bagi Thauna da Pothok Hana Puthok Pangamna Bagi Thauna Oregani Masikidamak Association ki Maike the Agriculture Department Abadi Department Asigi AORK Nganbagusu Thagat Pamadi Taubimal Khanba Utki Kiamge Muslim Arapti Gram Panchayat ki Chairperson Wahengbam Birachandrana Ngasigi Tharamasi Chahi Kudingi Arapti Uru Farmers Association na Sinjak Tamipal Tangdaba Subanomba Kanba Haiba Pandamaduda Sahi Sigi Oinasu Ngasigi Mafum Asida Ningtham Maru Marang Hunba Hobani Makhatana Thai Lofam Kayadasu Lomi Masamasana Hunkigani Haiki Arapti Uru Farmers Association ki Pandam de Sura Nomlaga Hingnari ba Lamdamasigi Farmers Singna Sinjak Tamipal Tangdaba Lamdam Ama Oinanaba Low Lokpa Loiraga Hangduna Ladiva Low Form Singda Hangamaru Hawai Tharak Yauna Matamgi Chunaraba Mahi Marong Maru Marang Kaya Thaduna Amadi Suzanomzaduna Lamdamasi Sinjak Tamipal Tangdanaba Honabani Masida Agriculture Department Mateng Pangbirokpasu Thagatpa Fongdoki Ngasi Yaifaraba November ki tang kutra 2025 ki chahi khuding ki pangthokpa adubaina Urup Arapti Farmer Association na ngasi Arapti Komla Ingkonda Farmer Association ni site gi ngamaru hawai maru watapa daba migi nipan tangdaba oinabugidama ngasi Arapti Komla Ingkonda pangthui aina haijening ngedi ngasi Kangleipak Manipur asida migi nipan tangdaba suno masaba ikhoidi yarime gaidi ngasi law lokraba matungda hange balabu lama si Akwai angama thakta su nomjarga hangam hawai ini makhan khudimaki variety thabra yai aduna akwai Kangleipak leba farmer marumapang isila khwai puramanga watapadaba migi mi patangdaba Kangleipak ama wenchi haibaji ai miyanda thamjari Lions Club International District 322 digi makhada Lions Club of Kanchipur na sinduna nomage oiba lemna laing bagi camp pangthokre United Committee Langthabal Seas Academy of Health Sciences Langol Dr. Brasses Amadi Dental Hyang Thang Ibotombi IKEA South MU Gate Kanchipur Amasung Kongnang Thaba University Kurai da Leibaga Kusam Naduna Ibudo Puthiba Lai Harauba Sanglen Langthabal Awang Laikai da Pangthokpa Free Health Camp Aduda Dental Ayos Dermatology Pediatric ENT Ortho Eyes Sight na Chingba Layong Singh Layeng Ba Amasung Hidak Langthak Singh Lemna Fanghan ki Lions Club of Kanchipur ki President Professor Ningombam Ibotombi na Pangthokiba Free Health Camp aduga mari lainana hai matam gi layong sing narak pagi chang hengalakpa loinena masagi anaba leif sing matam chana hospital salaga layeng ba yengthokpa ngamdaba leinei masida natna sel thumgi awapa leibana su layeng ba ngamdaba yawi khudong chadaba sing asi khalaga Lions Club of Kanchipur na hospital amadi medical institute sing asiga khusam naraga lemna layeng bagi khudong chaba si pinana ba free medical camp asi pangthokpani haiki Jaribasi langam masih dalam amiti dari beberapa itu mayang sih Writers Forum Imphal na Chaniga Yankai Nipan Amadi Chaniga Yankai Mapan Suba Larik Wena Puthokpa Dr. Hazari Mayum Rupa Piyari na Iba Paurok Panthai Pakhongi Maitai Mayek Amadi Bengali Mayek Amasung Tha Humahongi Sefong Sahitegi Paugi Chamaga Kuntra Suba Masing Fong Bagi Thoram Manipur Press Club Ta Pangthokre Thoramaduda Writers Forum Imphal gi Vice President Irungbam Basanta Hanagi President Lamabam Birmani Chingba Singna Sarugyaki Thoramaduda Kha Manipur College ke Associate Professor Chabungbam Ranjanana Manipur Folklore Paurok Panthai Amadi Paukhongi Mafam Leiba Hiramda Wangangki Like asi semada ipoi mojina alphabetical order oina semdu piduna like asi ki phajaba magun henga than bile
aduga bengali may pawa hejadra bangamsi mahiro singi kudum chanaba mantel mayekta su onthokpi masigi damukta kwabo anna thagache over design tawriba boymo thotam samarjit pusu thamai singna thagache ai bukara da kari shoki da ke khanna ai ya pamba ningbo kumna puthungan bina ma honna bidiba ai gi makai mari makta na patient diba ai gi nungi mapundu makta Hojami de khada ai bu thona happy ke imungi mipum khudema ko ai na haninga ile tana thagache K. Gojendra Foundation na sponsor tawduna All Brothers Committee AVC Ningthokong na sinduna pangthokpa K. Gojendra Memorial Unique Free Revision Course ki taragani thoirak Suba edition gi oiba 2026 the class 10 board examination thagadaba mahiroi singi oiba tha ani chukna chathagadaba revision course ngasidagi Ningthokong da laiba Ningthokong Higher Secondary da hokdokrai K. Gojendra Foundation ki Vice President K. Birena Khunaya siba on ba chakhotpa khunaya ma ohenbada Human Resource Semgatpa changi loinana Human Resource haiba sida education da focus toba mathau tai haiba wakal londa Gojendra Foundation na ABC ga kusamnaduna revision course asi left na chatharakpani foundation gi wakal lon revision course asina aroiba nate mai paklaklaba mahiroi sing sel leitabadagi makha tamthaba ngamdraba singbusu foundation sponsor tawraga mi amamam oina na ba sembani maroina foundation asigi wakal on the education amadi agro waste industries sakwat hanba haiba sini ngasi mangda phami ba isa sing thina phada kanda laibaki mapum phawa leader wada kanda aikoi punsi se nuaina leidoni aikoi gi laibak se chakhat kadalni baruina thega da landi education ga agro waste industry ga ani sidai koi yana khubam chachina thawai yaw tawrabada da aikoi na lansing company aikoi gi laibak se chakhat Buffer zone thugaiduna changsinana ba honai haina ngarang gangpijang utonglok amasung maibung likli miyamna khongjang sangsinkrei utonglok amasung maibung likli da miyamna khongchet ama satkibaga loinana no buffer zone no peace haiba kholau ke alauki CSO cycle woman wingi wangang loi Sylvia chongloina buffer zone lansinana ba ahumla khonara kiba thong yaningde mari leina ba security amasung laingak ta kayarak haijrabasu usinadana leithokli haiki Manipura mi painingai oiba moongda kangna chikpadagi sandokpa dengue laina sidagi kharada orabasu ngakthoknanaba pandamda Governor Grievance Redressal Matter gi saruk ama oina Health Department gi mereng makada awareness piba lamsang lamjelama bhamolaikai basketball ground manaktagi lamthaduna chenba haukiba Environmentalist CI Joy Kumar Sharma Luchingba Miyoi Mangana Saba Awareness Piba Lamsang Lamjeladu Tampaki Tongan Tongan ba District Mangagi Mafam Singh Fauduna Miyam da Awareness Piba gi Thabak Chathari Manipur gi Tampaki District Manga Fauduna Chengadaba Lamsang Lamjeladu gi Tongan Tongan ba Lamthungpham Singda Miyamna Harau Tayamna Lamjel Loishingbu Thauna Piba ga loinana vector-borne disease ki maramda khangminana gi Thabak Chathari दुगी डिपार्टमेंट खतन याक्तबा अदो मसिना कोइना नमु क्लाइमेट चेंज अमसुंग ग्लोबल वार्मिंग से थिंगनबगी दमता करी डिपार्टमेंट तोगे खथेंग तोगे हाय कांदे मुका फॉरेस्ट डिपार्टमेंट अमसुंग मागा सबमिन डिपार्टमेंट सिंग डायरेक्टर एनवायरनमेंट सिंग मयाम सिना कन होना कांदा होजिक सागलेब पृथ्वी खोंजेन यांग सागलेब मसा सिंग से कन Lamnganba Khetri Mayumna Pung Mapan Minute Kuntraga Nipan Second Kuntraga Mangada Kilometer Chama Chen Mangamduna Manipurgi Anoba record Thamkre. Hyderabad record ase December ki Tang Taraga Humdoida Pangthoko Doriba Dut Chagar Ultra Trial Goa 2025 ki oina trial runda thambangam khibani Kangla ge Western Gate tagi lamtha kiba lamsang lamjeladu Sendra ge Singkhong yoroba matungda amuk hanna Kangla Western Gate ta loshin ki mamang de laikhiba Dutsagal Ultra Trial Goa gi winner ge record yengnabada lamngan ba Khetri Mayum ge record asina fava henbadagi lakadriba lamjela sida chawna mai pakpa yabagi oithokpa leire hairi Ruda Academy Thawbal gi numit mangani chufna satharakpa school asigi kunhumdoi suba inter house annual sports meet 2024 ngasi lotion kre annual sports meet adu lotion bagi thauramda Khangabok assembly constituency ke MLA Okram Surjakumar group captain retired air force Thokchom Sanamatum amadi SDO Wangoi Maivam Suran joina athoiba mithung sing oina sarugya ke thoromaduda MLA Surjakumar nangasi Mahiroi Singh School Authority sing amadi parents singna mark wangna Fangdaba yade haibagi chanabi ama uraklibasi semdokhoksi mark wangna fanglagasu competition kayadadi mai pak tabagi pau yamna leire maramasina mama mapa oivasing amadi oza sing angang singbu
क्वांटिटी दा नतबिदा क्वालिटी दा येंगलगा महै तंबिसे लैरिबा महैरोय लुफ सिंगनसु हिरामसिदा येंगसिन हनिंगबगी अपामबसु एमएलए ना फोंदोखी सेंगना लेगदोने दुगो ओजासिंदसु फाउंडर लाइब्रेरी स्कूल सिबु चलाइरिबा मैमसिंदसु आई रुदादा तोरमनि हाइजबा नतेको नसिगी चांस लौजरगा पेरेंट्स मामा बापा सिंग होइबदसु खरा लाइना थादोक स्कूल दा खरा सिउबा सिंदबा मैम तो स्कूल सिंदसु हेड तौबा यावे हेबा मसी अनफेयर मीन सिनबसे अखोय मैम पुन्ना मसी अमतंग यादे हेबसे अखोय अमतंग सिन तोमिनसी लोइसलपदा हौजु फाउगे मरोइबा पाउ अमुक हन्ना पिजरी IDP सिंग मयुमदा हंजिल हंड्रबदी रिलीफ कैंप लेरोय हाइना कंगलागी नोंगचुप थंगबा होजंगदा खोंजंग संगसिनख्रे डेमोक्रेसी दा स्टेट इमरजेंसी प्रेसिडेंट रूल की मफम लेते हाइना मणिपुर स्टेट ह्यूमन राइट कमीशन की हानगी मेंबर एनजी नोंगयाइना हाइख्रे आई इसान लीडर ओइरगे हारिबा मखै ऐखोय मसेल अपुनबा हाइबदु ओइबा ngamloi हाइना महुत अमदी IPR डायरेक्टर nganगोम उत्तमना फोंदोख्रे अमदी मणिपुर संगाई फेस्टिवल ngasi लोशिलगनी हौजिक फाउबगे ओनेदे मणिपुरी पाउ मतांसदा लोजरे मिरेंग ताबिरबा पुनमक पोमक हन्ना खुरुमजरी